Irang asina mang-tahankhraba potlam shing verification chathaba houre, athubada compensation pithoklagani haina, Manipur leingak Law and Legislative Affairs Minister Thounaojam Basantakumar phongdokkhre, wafama sing asi udlau ge sai complex ta hangba relief camp ta changjafam lawriba inmat sing da leingak na piba lupali sing amamam gi sanfam sing yenthokbaga loinana jumbo box amadi ningtham khudol tambagi thoram amada magna phongdokhibane. Thoram aduda Minister Basantakumar na hai relief camp ta changjafam lawriba mipum kudingmak Masa-masagi maramdamda nauhauna kunda leitanaba leingak asina akan mamongda honari. Thaurang asi paikhalakpa matamda inmat singgi mang-tahankhraba document sing yauna atay potlam kyagi matangda leingak asina verify tawbagi tangai fadaba lei. Masi pumnamak mari leinaba district administration singgi kuthangda verify tawgani. Hausi asi Thounaojam district tagi lanjenarakpa imung lising amaga chahum romgi verification sathari athubada madugi thabak thoram khudingmak loisinduna phangfam thokpa compensation pinaba leingak asina thabak pangthokli inmat singya kupa marol tasin khomjin bada matam changba madi mari lainaba department singa kupna tana daba yadabana matam khara lobani haina su Minister Basantakumar na makha tana phongdokhi. Sida akoi verify to changba che akoi government ki oibanina che chang khara akoi inmate sing dagi moi ki details me am do moi na mang khiba aduga mai cha khiba adagi lairamba property sing do karam mano have do koi district officials ki through the verify tawraga adugumba hariba kano sing se koi amuk hanna normal life ta hanjalakna ba kanna honajari have the state government side tagi koi mayamna thamjage aduna hauji mayamna khangningi ba koi gi loss oigraba items indugi koi verification kanna chathari koi gi Chuchanpur hirasi Chuchanpur da around 1300 forms among families ki hujik submit tawdana kanna verification chathari atu matamda madu loishalaga madugi phangwam thokpa koi gi compensation haitare adu khara phangnabagi koi state government na koi soidana silakani habdu me am dai thamjage.